ꯂꯥꯏꯅꯥꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯀꯃꯥꯏꯅ ꯍꯤꯡꯗꯧꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯍꯥꯟꯒꯤ ꯏꯟꯖꯥꯡꯗꯨꯕꯨ ꯂꯣꯏ ꯂꯩꯔꯝꯃꯦꯅꯦ ꯅꯣꯏꯒꯤ ꯀꯩꯅꯣ ꯏꯅꯦ ꯍꯣꯏꯗꯁꯨ ꯂꯣꯏ ꯌꯦꯟꯅꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯅꯤ ꯍꯋꯥꯏꯗꯤ ꯂꯩꯔꯤꯕ꯭ꯔꯣ ꯍꯋꯥꯏ ꯌꯥꯝꯗ꯭ꯔꯦꯗ ꯈꯖꯤꯛꯇꯪ ꯉꯥꯏꯔꯝꯒꯅꯤ ꯌꯥꯝꯗꯦ Papa's letter too, it's too. Papa's one of the lady. You want to say Papa's letter. It's with you. ꯂꯥꯛꯑꯣ ꯕꯨꯡꯉꯣ ꯁꯤꯗ ꯁꯤ ꯀꯩꯗꯧꯔꯤꯅꯣ ꯈꯪꯕ ꯉꯥꯏꯈꯣ ꯄꯥꯏꯈꯤꯅꯣ ꯁꯤꯔꯣ ꯁꯤꯗꯤꯅꯦ ꯄꯣꯠ ꯆꯩ ꯊꯥꯗꯣꯔꯤꯕ ꯆꯥꯕ ꯋꯥꯠꯇꯅꯕ ꯉꯥ ꯏꯁꯤꯡꯁꯨ ꯍꯥꯞꯇꯣꯔꯤꯅꯤ ꯄꯣꯠ ꯆꯩ ꯊꯥꯗꯣꯔꯤꯕ ꯑꯩ ꯁꯥꯠ ꯕꯥꯅꯦ ꯆꯥꯅꯕ ꯋꯥꯠꯍꯜꯂꯣꯏ ꯆꯥꯕ ꯋꯥꯠꯍꯟꯕ ꯌꯥꯗꯦꯀꯣ ꯑꯕꯨꯡꯉꯣ ꯆꯥꯕ ꯋꯥꯠꯄ ꯌꯥꯗꯦ ꯏꯁꯤꯡ ꯆꯥꯏꯅꯤ ꯑꯗꯨꯗꯒꯤ ꯂꯩ ꯁꯥꯠꯄ ꯌꯦꯡꯅꯤ ꯂꯩꯁꯦ ꯀꯩꯅꯣ ꯈꯪꯉꯕ꯭ꯔꯥ ꯂꯩ ꯎꯠꯂꯨꯔꯥ ꯇꯣ ꯑꯕꯨꯡꯉꯣ ꯅꯣꯏ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯐ꯭ꯂꯥꯋꯔ ꯍꯥꯏꯕꯗꯣ ꯇꯨ ꯁꯤꯁꯦ ꯎꯔꯕ ꯀꯩ ꯃꯆꯨꯅꯣ ꯔꯦꯠ ꯁꯤ ꯌꯦꯡꯉꯣ ꯔꯦꯠ ꯁꯤꯁꯦ ꯀꯩ ꯃꯆꯨꯅꯣ ꯒ꯭ꯔꯤꯟ ꯏꯃꯥꯁꯤꯅ ꯃꯆꯨꯁꯦ ꯒ꯭ꯔꯤꯟ ꯑꯣꯏꯀꯣ ꯆꯔꯥꯡ ꯁꯤ ꯂꯩꯁꯤ ꯎꯔꯕ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯂꯥꯏ ꯆꯔꯥꯡ ꯀꯧꯏꯀꯣ ꯑꯣꯐꯤꯁ ꯀꯥꯕ